Arambai News Guwahati da Maithelongi Pau Tabiribasingbu Ihan Handumakada Chingangbam Sujitrani na Kurumjari. Hozing asigi samlapa mariba pausing lawirasi. Ngasidi Congress amsung AIUDF ki marakta pak hek taishinaba yaroidaba layama chingkre. State Congress President Bhupen Borana magna President oina layba makhaidi AIUDF ka madi amata thamlaroi haikre. AIUDF ka alliance tawrubasi papne madugi prices tawnanaba miyamgi manakta chatkani su haiki. Asida sunatana yeknaba kana no habadu masak khanghore su haiki. Congress ki senior amsung junior kharana ngangningba wangangi AIUDF ka alliance tawbasi mahakna kaidongai dasu pamkhide. Party ki warep matungina matam kuina mahak khangduna tumina lerakhibani. AIUDF ka alliance tauge hairabadi party president ki phamhana sindokpa tai hainasu mahakna makhata ki. Barak Tampaki Karimganj Salaiba Congress Office Indira Bhavan da worker masen khut thana rakre. Lobby da yumpham oraga khutpuani gi marakta karisu laitaba wafam da khut thana rakhibane. Khuthongna rakhiba se North Karimganj ki MLA Kamlaksha Degi mamangmaktadane. Adubu MLA sigi security na khatnaba du khamjin ki. MLA masamaksu khatnaba adu khamdoklubada khara khazik asogapan nangki hairi. Manipur da Bosem na loba SSLC parikya ngasidagi hokre. Parikya sida mahairoi lising kuntrama panrom na parikya thaki amadi tongan ba center chamaga marfutarani thoida pangthoki. Jiribam district ki oina parikya si center ahum habadi Jiribam Higher Secondary School, Kasturba Girls High School amadi Borbekra Higher Secondary School la punna mahairoi chatrukka kunithoina sarukyaduna pangthokli. Parikya hogadoba pungkhai amarom watlingay dagi mahairoi singbu check togduna examination center singda thajinki. Manipur ke tongan ba police station mapandagi nauna disturbed area status logthokpada chingi police station amata yaroktriba sigi maram karigino haina Manipur Congress Committee gi maikaidagi wahang hanglakli. Congress Bhavan da Paumishinga unabada party asigi working president ti Mangawai faina harakhibada chingda lariba lalolup kayasu ngasidi suda laiduna tangdu laitana lairabane. Adugi sumathakta Chief Minister na Go to Hills Mission na chingba haudoklaga disturbed area status lokthokpada chingi mafam amata yauroktriba se maram chade aranbani wakalakle. The Cultural Forum Manipur gi Executive Committee gi ngasi April 5 gi nungthil da phamkiba mifamna forum asina chahi ani khudingi Manipuri khoriro lamadi nat ki tongan ba hiram kuntrama thoi da pigadaba mana phangadaba miyoi singi ming lauthokre. Makhoigi manungda Thoibi Award phangadabana Ayekpam Ningol Chongtham Ongbi Kamala Devi, Dineshwari Sahitya Manana Haubam Narini Devi, Huirem Amuba Amadi Yaimabi Award na Laurembam Bino Devi, Amadi Professor Chongtham Manihar Singh Award na Khulem Chandrasekhar Singhi Mingna Chingba Yauri. Mana Singasi Lagliba Meg Taratare Lebapokpa Numit the Cultural Forum Manipur gi Humpumari Suba Foundation Degi Thoramda Lanthokani Haina General Secretary Khetri Rajen Thadorokpa Cherol Amana Phongtorakle. Fangnon Konyak na Nagaland gi Ahanba Nupi Rayashevagi member Oikre. Haukiba Chahi Humpu Asida State Asidagi Nupi Amafauba Upper House ta Kaba Ngamdaduna Lakibane. Asumna Fangnon Konyak na Nagaland gi Puari ama semkre. Fangnon Mon District tagine magna ngarang ningthokaba dumit MP KZ Kenye gi mafam silhauke. Nagaland gi CM nephew Rio na APSPA gi makhada disturb area hantha lakpagi center gi warep asi maroina APSPA mapung phana lokthoknabagi damak santi puraknaba miyam gi support amadi cooperation kaya yamna pibage haibadu yengnabagi damaktani harakle. APSPA mapung phana lokthokpada matam changba yai adubu khara lokthokriba se changyeng amani hainasu nephew Rio na harakle. Tripura ki khutma bai ba soibam Suresh Singh ngarang ahal loirakpagi lainana maram oiduna laikhidre. Saknaraba ahiba se English Chamapan kuntrani thoida ningthorel palingegi matam hauziki Agartala gi Dholesor Maiti lekaida pokhe. Sociology amadi Haksel gi maramda master loisilaba matung Tripura lenga ki publicity officer oina thabak changkhe. Health officer oina study khongchat kaya mapanlamda chatpagi khudong chabasu mahakna phangkhe.
Manipuri Sahitya Parishad ki President oina lamdam asida Manipuri Sahitya amadi Kala Sanskriti bu chakhotnaba hotnabada thawai yauna hotnakhi. Takhenda Maitai Kuntaba haiba Kunairol Gamri Lenaba Waringi Larikamasu Magna Ponglamki. Saireng Waring Kayamasu Manipuramadi Tripurada Pongba Jepong Kayada Pongki. Sahitya da Moirangthem Lehau Tembi Ningsing Sahitya Manasu Pangki. Tripuragi Maitai Nahasingi Amatangaraba Platform Gauranagar Youth Club Kowaina Saktak Chiamadi Sal Tamduna Mahakpu Ikai Kumnabasu Utki. Asumna Saknarabasina Laikidabasi Tripura Manipuri Kunagi Achowa Mangzaba Amani Haina Forum Secretary Krishna Mangolna Tadoropa Cherol Amana Pendaba Nuaitaba Pongdorakli. Tamil Nadu gi Sivaganga gi Manama Durai de Laiva Chahi Marfunithoi Suraba Muthuna Mahakna Yamnamak Luna Tozaba Yum Yoksa Tomgi Mitam Sananabagidamag Lupalising Marfu Kaitokre. Magna Yamnamak Nungsijaba Maki Huyasi Maki Machadagi Hena Luna Kanjari. Englishingani Taradagi Tom Makaleminaraki Amadi Englishingani Kunmathoida Tom Lakidabane. Imungasina Huyasigdamak Mandira Masanabagi Taurangsu Pakalakli. Irai numit khudingi amadi dharmagi numit singda mitamasida acha thakkat pagaloinana lay parengna chingbasu sibiduna lakle. Punjab ta anti-corruption action line hangtokre. Karigumba makhal amattagi thabak amattada sel lauba natraga piba yaroi hairi. Sel piu haina demand Taubagi, Wari Sanabagi recording machet Karakatang oina Tarak Labasu, Madugi Matungina, Matik Java action lokatkani Haina, Handakta Nong Wasak Lokraba, Punjab ki Chief Minister na Hairakle. Karnataka Hijab ki Mathang Hilal, Aduga Handakna Mug Namasta, loudspeaker, Sizinabagi Matang da protest Chathava Horakle. Loudspeaker Yaugdrabasu, lining ba Iai Hibasini. Azan Ben Tobagi Wafam Pongna Hainarakpa Sina Karnataka da communal irang Amukana Sagatnaba Honarakli Samna Haravada Karnataka da polarization Asumasum Hengalakli. Indian American singer Phalguni Sahana a colorful Worldgioina Grammy Award for the Best Children's Music Album Lokre. Mahag Music Maestro A.R. Rahman Gasu Punasakmina Kre. Grammy da Best Children's Music Album category da Anirak nominate Taukiba Amatangaraba Indian Origin Mahakna Oiri. Pakistan ki political crisis da Russia su ngasidi yaukshilakre. Pakistan da US na khutthaba chumde hairakibagaloina na Russia na Imran Khan busu mapung phana sogotli hairakli. Ngasi Pakistan da horiba rajnitigi irangasi mapan leibaki habade America gi khut yaubadagini haina Imran Khan na hairakiba wafamadu achumbani haina su Russia na sogolakre. Panbayai Pakistan ki Prime Minister Imran Khan na US diplomat Donald na hauzik oiriba rajnitigi irangasi gi khutong chaba loraga Pakistan ki rajniti da khut thingjili haiki. Cheragasida Imran Khan gi lautunabagi theory asi aranbani haina Armina Yakidre. Nakalamarom Pakistan Supreme Court nangasi no trust motion kakthakhiba dugi matangda hearing chathaba hokre. Chief Justice na makok oiba Judge Mangagi bench na April 3 da Parliament dissolve tawkhiba duna maram oiduna no trust motion kakthakhiba dugi matangda hearing chathakhi. Adubu no trust motion gi matangda National Assembly gi proceedings ki record pikhalaknaba hairakhibaga loyana hearing amukasu hayeng phawbagi oina yeithokre. Handakta Afghanistan da tha taruki matung school sing hangdokpada nupimacha sing su school kanarakpagi pung kharanigi manungda Taliban lengakna nupimacha sing bu khudakta yum da hannanaba hairakibaga loinana nupimacha sing school karakpada athingba thamki. Thingbagi maram kanamatana khangkhide adubu Taliban na hairakibagi matungina nupimacha singi uniform asi sariyagi paringa chanade haibasini. Nakalamarom da Afghanistan gi Muslim nupi singna nupi macha sing school kabda athingba thambiroidabani makhoida mahigi mangal pibigadabani haina mafam kayada akanba protest leptana chatharakle. Mariupol da Russia gi lanjang kangkhalakle. Russia na Black Sea dagi Kalib missile kapa hokre. Numit nifuni gi matung
Hostomel amuk hanna Ukraine na paishinba ngamkhre. Hostomel airport na oiramliba phibam ubada malemna ngaknaki. Airport asi pumthu thugaibata natana malemgi khwaidagi chawba aircraft AN225 na matek taduna leirambadu ubada pukning nungsiningai oike. Hariba aircraft asigi mamal $1 million helibane amadi langi kusukulai ton chani puba ngame. Ngasidi Ukraine gi manglan gi aeroplane asi masak fawba khangba ngamkhidre haire. Asumna Russia na lanjang hena kangkhalak pagaloina na Ruby Jhane dalaiba nitric acid tank ta bomb thadakre amadi tamthiraba Sukhoi 57 fighter kaya Ukraine tamna paishilakli. Sri Lanka da pochai tangbagi amadi phangnadabagi wathok hena nomagi chauthorakli. Khoisaung narba Sri Lankan singna gota go home haiba kholauna lambi sorok ninki. Protesters singna dabi toriwasi ahanbada Rajapaksha gi imungi miyoi pumba pham thadokpa sini adubu President Rajapaksa na opposition gi luchingba singsu yaushinduna unity government ama semduna pham thadokraba minister kharasu konsinduna lengak makha chathanba pamle. Adubo opposition na di adugumba lengak atuda yauba pamde amadi miyamnasu ngasi Sri Lanka gi oriba pimasi Rajapaksa na luchingba lengak sina purakhibani haibagi akanba maral kya sirakle. Mai leitabadagi lambi sing ngasidi pumam mamle. Pochegi mamaldi micham yamna leibangambagi wangmadane. Cheragasida nauna pham hapkiba lebagasigi finance minister so resign tokre. Yamdrabada lawmaker nipu alliance tagi thorakiba sina wathok he namuk chawthorakle. Asumna Sri Lanka opposition na civil war lebagasida thorakpai yai haina akanba warning pirakle. Nakalamarom da Sri Lanka na ngasi Norway amadi Iraq ta leiriba makhoigi embassy sing loinana Australia da leiriba consulate general lagliba April 13 dagi kharani gi oina thingjinabagi warep lokre. Overseas ta Sri Lanka gi diplomatic representation matangda nauna semdoknabagi saruk amoina thingjinbagi warep asi lawkibani hairi. Aroibada ngasi gi tentakpa maroiba pau khara. Mizoram da Congress ki phibam lurakle Englishingani kulhumdoigi assembly mikhalda Congress na seat ama phawba phangba ngamloi haina Mizoram gi CM Joram Thangana ngasi paumishingda harakhi. Sanglaba chahi ani gi matungda Mizoram da ngasidagi school sing hangdokpa hokre. Telangana da ganja da laichubagi damak mama amana chahi 35 khakta suriba machanupabu u amada kisilaga mamitta morok makup noishinbagi video viral oikre. Machanupa sina ganja thakpa leblagani haina thazaba piraba matungda ta mama sina machanupa gi makut anida pulamba du lokthokhe. Numit 15 gi manungda 12 rak suboina lebasida petrol amadi diesel gi mamal hengatkre. Petrol dana paisa marphumapana duga diesel dana paisa marphumanga hengatki. Indonesia da mahairoi 12 rap tawbagi maralda oza ama sibagi cherak pikre. European Union na makhoigi hithangpham singda Russia gi jahaz sing changbada ban tawkre. Russia amadi Ukraine landa hojik phawda punna journalist 19 laikhidre. America na Russia bu UNSC dagi lokthoknaba hairakhibaga loinana Putin gi matakta war criminal oibagi action lokhatnaba su hairakle. Barack Obama White House talaktuna Biden gi damak campaign tawgadori. North Korea na South Korea da nuclear threat pirakre. France ki President Michel gi opinion poll da far right candidate Le Pen gi phibam hena phagalakle. Mangda chelamba Macron bu namthabagi phibam da lakle. Twitter board ta Elon Musk ki maphamama pikre. Board asida Elon su class 2 director oiragane. China da COVID ki anoba case ngarang lising 13 ka chaunga hena phangki. China gi lanjang thatnabagi damak Australia, UK amadi US na hypersonic missile semnanabagi warep lokre. Amadi UNSC da India na bucha mihat ki matangda maning tamna thihumba chathanabagi wafam saugatkre. Ngasigwe na di Arambai News Guwahati da Maithilon gi pau sandok chaba matang sa loisinjabaga loinana tabiriba singbo amkaso hanna khurumjari.